Asigumlaba miyoy ama hairiba miyoy asi scam torokpa miyoy singdagi oina mahakna onsinduna paisa lokthokpa ngamba matau karamna lie detector oidaba ngangba khangtoknaba michin asi mathau tawbage asina singlaba amazing oiraba facts sing ngasigi episode asidamtang thamjage fact number 1 da lobirasi TV reality show singda natragana acho achoba crime to miyoy sing phaba matamda yamna kupthana interrogation tawba matamda makoina pirkliba paukhom sing adu achumbara natraga aranbara haibase kaina thangda polygraph test mayamna lie detector haibase tawnai adubu luribadi masigi test asida miyoy amana matau karamna achumba natraga aranba ngangibano haibasi karamna khangdokadoribano haibasini masigi damakta michin asida heartbeat khangdoknaba pulse rate khangdoknaba blood pressure humang karakpa amadi body gi movement sing khangdoknaba tongan ba yamlaba sensor kayamarum yauri masigi sensor sing asi test tawgadoriba misakadugi thabakta khutta khongsada kokta amadi atai atopa body gi part sing da attest toksinduna thammi aduna karigumba question ama hanglakpa matamda madugi asingba paukhom aikoina piba taragati haibadi normal oina paukhom piba taragati aikogi body asina su normal oina react tawi masina maram oiraga michin adu su normal oiba graph sing utli adubu karigumba aikoina oidaba mangangba matamda aikogi heartbeat henkalakpa mai mitta humang kasilakpa khong khut sing tumina leirataba heartbeat blood pressure sing henkalakpa masipum namak sing asi sensor sing aduna graph ki form do ina utlaki asumna normal oidaba graph sing adu da yengladuna misak aduna oidaba nganglibani haibasi irai laina khangdokpa ngammi fact number 2 da haina balai nupana nupigi thamoi khangdokpa haibasi khwaidagi luba thabak amani Dr. Alan Francis koba misak amana 1989 da asigumlaba lairik ama phongki hairiba lairik asigi mamingna Everything Men Know About Women masigi lairik asida punna page 119 lay adubu yamna nokningai oiribadi lairik asida liriba page 119 asimak loinamak blank oiba haibadi loina ihang hangba aduna nupana nupigi maramda loinamak khangtokpa haibasi oiroidaba thabakni haibasi su lairik asina utli maraksida mayamdagi mitkup amatang logjake fact number 3 da hojiki matamda online scam tawba singna yumda phamna oidaba phone call kaya tawduna somgi maramda sajinaba asingba manba wari kaya liselakuna miyoi kaya dagi irai laina paisa kaya maram lokthoknari aduba asigumlaba misak ama hairiba misak asina scam torokpa miyoi singda mahakna oina onsinduna makhoido ina scam toksinba haibadi scammer singdudagi oina mahakna paisa lokthokiba asigumlaba thodok asi yamna tangna thokpa thodok amani masida uriba misak asigi maming Bhupendra Singh kawi mahak asi Uttar Pradesh ki Kanpur dagini misak asimak journalist amani mamang tha March ki date 5 ta misak asigi mafamda unknown number amadagi call ama lakhi misak asina call adu pick up toruduna wari saba matamda call torukliba misak aduna hairakhi madudi mahak CBI ki officer amani mangonda Bhupendra Singh hairiba misak asigi chongam chadaba photo amasung video 13 lei mahak ki mayokta FIR amasu register tawre nupadugi WhatsApp ta FIR ki copy disu khutakta tharki aduna nang chahi ahum gi jail da leiba tare aduna nang chahi ahum jail da leibana phabra natragana case asi tuminna loisinbana pamra asigumlaba wafam asida mipum kurimak loina khumba tabani madudi case adu tuminna loisinaba pami masimak Bhupendra Singh hairiba misak asina su haiki madugi matungda scammer aduna Bhupendra Singh da phone da 13 tharakna bahirakhi ihan hanbada Bhupendra Singh hairiba misak asina case adu taseng bu orbui ningladuna hasuki matik yamna pakalamki scammer aduna WhatsApp ta tharakhiba FIR ge copy adu Bhupendra Singh na Google da su check toba matamda madu fake ni haiba sing nakhi madugi sumathakta scammer aduna CBI officer sarga call taruklibam ong aduda Bhupendra Singh na chingnakhi madudagi nipa asina yamna chamjaba class 12 tamak tamliba satra sarduna scammer aduda nongmagi matam pi na bahaiki aduga wafam asi maki mama mapada kanamta da khangalakanu haina su haiki mathangi nimitta su scammer aduna call tarokpa matamda Bhupendra Singh na haiki madudi mahakna mahaki mamagi sana gillik ama huraladuna mahaki marupki mapada lising ahum da bandhop thamki madugi lising ahum madu leiba taragadi sana adu hantoklaga madu kaithoklaba matungda phanglakpa paisa aduna mangonda tharake haina haiki adubu luribadi mangonda lising ahum madu leite aduna scammer adudagi lising ahum tharakna bahaijakhi madugi matungda mahakna su haiki madudi mahaki lising ahum maduda lising amaga haplaga konna mahakna lising taruk demand tarukliba aduga punna lising kun pigi haina su haiki asumna scammer adudagi mahakna oina yamna manawari adu sajillaga lupa lising ahum hana lokthokhi madugi matungda bandhop thamlamliba sana adugi interest lupa chonga hapu haiduna madusu mung mahakna scammer adudagi lokthokhi madugi matungda nupa aduna sana adu puraduna sana sangda kaiba chatpa matamda
स्टाम्प पेपर का लोइना पुरक्त्रबदी सना दु कायबा यारोय हैना हाइजिनखि स्टाम्प पेपर साबगी मिंगदा नुपा सिना स्कैमर दुदगी लुपा चोंगा अमगसु लोकथोकखि मदुगी मतुंगदा अमुकसु हाइजिनखि मदुदी महाक माइनर अमा ओइबना चही सुदबना सना दु कायनबगी दमकता पेरेंट्स पुरक्त्रबदी यारोय हैना हाइजिनखि असुमना नुपा सिगी लांगदा स्कैमर दु ओइना तपना तपना थुहनखि असुमना तौदुना नुपा सिना स्कैमर दुदगी ओइना टेक टेक पुन्ना लुपा लिसिंग मापन चोंगा लोकथोकखि काइना थंगदा स्कैम तौना होनारगलिबा स्कैमर मसामक victim अमा ओइरे खंगजरकपदगी तंगाई फदना माकी पैसा दु खक्तंग ओइरबसु हंतोरकनबा नोंजदुना हाइजरखि मदुगी मतुंगदा थौदोक असिमक भूपेंद्र सिंह हैरिबा मिसक असिमकना पुलिस की मफमना चटलदुना कंप्लेन तौखि असुमना स्कैम तौबा लाकपा स्कैमर मसामक काइना थंगदा victim अमा ओइखि फैक्ट नंबर 4 दा मयाम निंगसिंग बिरिब्रा इंडिया मसा ख्वाइदगी इहान हाना स्पेस दा चटकिबा मिसक असे स्क्वाड्रन लीडर राकेश शर्मा हैरिबा मिसक असिनी महाकनी स्पेस दा चटकिबा चाही असे 1984 दनी मदुगी मतुंगदा हुजिक फावबदा डेकेड मरी हेलबा असिदा इंडिया मसा अमा फावबा स्पेस दा चटपा ngamdri अदुबा ग्रुप कैप्टन सुभांशु शुक्ला हैरिबा मिसक असिना चाही निपुगी मतुंगदा ख्वाइदगी इहान हाना स्पेस दा चटकदबा इंडिया मसा ओइगदौरी अदुगा महागासी इंटरनेशनल स्पेस स्टेशन दा लेगदबा ख्वाइदगी इहान हानबा इंडियन सु ओइगदौरी मिसक असिमकसु इंडिया की इसरो की स्पेस दा इहान हाना मी पुदुना चटकदबा गगनयान मिशन की सु सरुक अमा ओइखिबदुनी मसी एक्जिम 4 हैरिबा मिशन असिगी सरुक अमा ओइगदबनी मसिदा मालेमगी तोंगन तोंगनबा लेबा कयमरमदगी पोलैंड हंगेरी अमदी हानगी नासागी एस्ट्रोनॉट अमा यावना मखोय मरी पुन्ना हंदक मेथा सिदा इंटरनेशनल स्पेस स्टेशन दा चटकदबनी मदुदा मखोयना नुमित 14 लेदुना तोंगन तोंगनबा एक्सपेरिमेंट कया सु तरोकनी मसिगी मिशन असिदा ग्रुप कैप्टन सुभांशु शुक्ला हैरिबा मिसक असिगी रोल असि महाकना एक्जिम 4 हैरिबा मिशन असिगी पायलट ओइगदबनी फैक्ट नंबर 5 दा फजर फजरबा युमसिंगी तोंगन तोंगनबा मखलसिंगी काबुदी मयामनसु यामना उबिरमलगनी अदुबा मालेमदा ख्वाइदगी शांति ओइबा ख्वाइदगी लांगदबा हाइबदी क्वेटेस्ट रूम इन द वर्ल्ड असे USA की वाशिंगटन की माइक्रोसॉफ्ट ऑफिस की हेडक्वार्टर दा लई मसिगी रूम असिदा मपानदगी नॉइज सिंग चंगलक्तनबा कंक्रीट की वॉल की लेयर तरुक लई अदुना मसिगी रूम असिगी मनुंगदा मपाल की मखोन सिंग अमता तादबा अदुना मसिगी रूम असिगी साउंड की डेसिबल असि -20 दगी हेन लईबा अदुना मसिगी रूम असिदा हेक चंकिबा मतमदा मपान की मखोल सिंग अमता तादबा अदुना नॉर्मली ओइना अखोइना ताबा ngamdaba मखोल सिंग सु मसिदा ताबा फंगी हाइरी खुदम ओइना मसिगी मनुंग असिदा थोंगलोन सिंदुना लेकिबा मतमदा अखोइगी इसागी हार्ट बीट अमसुंग सिंगले सिंग असिदा चेलिबा इगी खोंजेल की मखोल असि फौबा ताबा फंगी हाइरी अदुना मसिगी रूम असि असुकुमति क्वाइट ओइबना मसिगी मनुंग असिदा चंकिबा मिसिंग वाखलदा जात जात खंजिलक्तुना सांगलबदा मी अमना मसिगी रूम असिदा 45 मिनिट्स तगी हेन लेबा ngamde हाइरी वीडियो सिबा नुंगाइबि तारगदी लाइक शेयर अमसुंग कमेंट तौबियो अदुगा मखा तारकपा इंटरेस्टिंग ओरबा फैक्ट अमसुंग स्टोरी सिंगी दमकता अमेजिंग फैक्ट मणिपुर यूट्यूब चैनल बु मयामना सब्सक्राइब तौबसु कोबिगनो।